Ngasi tongan pau singa madi social media degi lokot pau singe update pizari ahan bada maroi pau Embos da thado Baptist Church ki lusingba ahum sire marina sokle kunsa kulgi kunja kunma thoi kuki singna kidnap to kre Senapati Maikeida kuki mayam amana naga sing fazin kre kuki misam miyam da embos tawduna hatpa yaningde santi pami haina kuki nupa amana social media da phungdorakli Zomni area da dukan dong lonba yaroi haina laukthokre kuki terrorist singna ambush tawrakpada siru naga ama sire amana sokle Indo Myanmar border da leiriba Molnoi kuki village tumna mai thakibagi thawdok kahurna condemn tawrakli Scotland Kotjim gi ambush ZUF ka mari leinade hairakli UNC na akan mamong da condemn tawrakli asiba haksang oina phangkhre Ain kaina changsilakiba illegal immigrant sing lebak asida karigumba makhal amatagi hak laite haina Supreme Court na laukthokre Hek poksabi machanupi izet mahan khiba mapa mapunji chuppa jail da thabak subagi dandi pikre yumthong khudingda smart prepaid meter panbata natana transformer khudingmagda DT meter palagani haina Chandramani na phungtorakli search operation da khulai camera phagatpa ngamkhibaga loinana lalolup ahumgi kedar ahum su phagatpa ngamkre ambush tawduna thado community gi me ahum hatkhibabu MFO na yamna kanna yaningdaba phungtorakli Rescue tawraba Lin Manga Langon Reserve Forest area da tekta kaidana thadokre Ambush ta sokpadagi Sija Hospital da layengduna lairiba kuki ahumgi phibam Chief Minister na yengsinkre Arambai Tengolga mari leinade hairakli Chief Minister na kuki jogi lamda changlakpa yaroi haina KLAL na amuka hana phongdorakli Tamil Nadu gi Chief Minister BJ Thajabagi vote launabada mai pakre Trump na President Xi Jinping unakre May kunmapan fawbagi manungda Bank of India Kwakta branch hangna bakhona drabadi tidim lambi matam kaktana ban tawragani lauthokre Adomna hojik yengberiba channel asi Kanglei Pauthang YouTube channel ni channel asida iramdam amadi mapalamgi maru oiba pausingi update taba amadi yengba phangbigani channel asina pau upload tawrakpa matamda adongi device ta notification uba phangbinaba amadi channel asibu pungning thogatbiba oina sungsoi soidana subscribe tawbiduna bell icon nambiu haijabaga loinana Hojik pausing amuk sandongna pizari Churachandpurdagi Kangpokpi phawna chatpagi lambida ngarang ayu pung 10 rom tarakpada sakhangdaba khulai paiba singna attack chatharakpada Thado Baptist Association gi mioi ahum sire atopa marina phibam thina sokle laikidraba Thado Baptist Church Association gi lusingba ahum adudi Reverend Bisit Low Reverend Kaigaulen amasung Pastor Paugau Lenni Kuki NP Manipurna Thadorokpa gi Chirol gi matung inna handakda Reverend Setlowna maru oiba thodang lawduna Nagaland Joint Christian Forum ga Kohima da unaduna Kuki Jo amasung Tangkol Furuk ki marakta lairiba thajanadaba sing kokhanabagi thorang kaya lokhotlami church ki lusingba sing adu Churachandpurda Thado Baptist Association ki conference ama yaururaga Kangpokpida halakpagi lambida makoina tongduna lakpa gari anida lumlaga leiramba mathong maram khangdana nongmai pangkapta kapsilaktuna attack adu chatharakibani hairi thodok adu thokraba matungda luhongba chatkiba konsa khulgi khunja nupi nupa yauna mioi kunmathoi kuki khulai paiba singna lambidagi kidnap tawraga pukre makhoigi mari makong hojik phawbagi oina khangba ngamdri marak asida Senapati district phawduna lakpa kuki misam kun rom amasu naga kangbu amana Senapati da phajilaga thamkhre Kujin Kunan Thokta Sauribani Haiduna Ama Ani Hatbagi Pau Hek Tabada Nakal Animaki Mi Hatbagi Pau Tarakadra Haibagi Mi Paiba Lairi Manipur Lengangda Deputy Chief Minister Anigi Kuthangda Pajinduna Lairiba Sing Thadok Hanaba Yamnakan Honabagi Pau Tari Kuki Singna Tiger German Road Haina Ming Tholaba Mapam Aduda Ambush Tawraktuna Churchki Lusingba Ahum Hatkibagi Pau Hek Tabaga Thadok Community Singna Kangpokpi District Sinbatuna Kudaktagi Total Shutdown Lauthokre Maduna Maram Oraga Lambi Asida Chathok Chasin Tawriba Singda Yamna Sathina Kudong Chadaba Mayokna Halle Ambush Adu Kanana Chatharekebano Haiba Hojik Phawbagi claim Tawrakpa Amata Laitri Police na su Tawdok Adugi Maramda Kana Laibage Haiba Kari Amata Phungdokpa Laitri Adum Oinamak Kuki gi Lusingba Sing amasung miyamna di attack adugi marumda Jalyangrong Furuki Mioi Kharana Chathagibani Haina Maral Sibasu Yauri Chaikol Assembly Constituency gi MLA Kim Nyong Hangsingna Tawdok adubu akanba mongda condemn tawraduna Thadorokpa Chirol amada Lining Laison gi thabak tawriba ikai khumnaningai oiraba lusingba singda chathakiba attack adu chawkhatlaba khunai asida chanafam leitaba thawongni Tawdok aduna maram oiraga lamdam asigi ingtapa phibam kainabagi achobo machak uhelagani haina phungdorakli
Kuki Micham Miambo ambush Toduna Hatpa Yaningde Santi Pami Haina Kuki Gi Nupa Amana social media da video Tadurotuna Pongdorakre video Asida Nupa Asina Asumna Haidi. It's in now IT road balay pum nabak ipa apu ibil pabu isugigming da kuzumjari masigi thodo haining de ba very sad new hai se mayam na su Facebook loina ujarani oy se ekhoi gi area da Santi le han se hai bisi han de gi hai bini ngasi phawba santi oina lae adumak thodo di leite adabo hojik su aina haijening mani ai ngasai su photograph post taurak bi khre ekhoi gi former MBC general secretary pu visit lo Social media da Thadorokpa video amada Zomi area da Dukan Thong Lon ba amata Yaroi Haina Lokthukre Karigumba Dukan Thong Lolamba Thoklabadi Dukan Mapu Sing the Pirakpa Saiting da Masa Masana Yana Lojakadabani Haiduna Social media da Thadorokpa video amada Zomi gi Myoy Singna Asumna Lauri Maka tarakpa pauda ambush tawduna thadok baptist ki lujingba ahum yauna miyoi mari chukhan khiba thodoki maka tarakpada Kuki terrorist singna ambush tawbada Siru naga ama sire amana asohapan nangle hari Ngarang Indo Myanmar border da leiriba Molnoi Kuki village tangkhul naga militant singni jingnaba singna mai thakibagi thodok adu Kuki Organization for Human Rights Trust ko hargi maikeidagi akan mamongda condemn tawi hari pawasina makhatan hai Molnoi Kuki village asi handakda Myanmar lalolup ke NAB amasung PDF na tumna mai thakraba Kamjong district ki Namli Wangli amasung Choro khulga yamna nakna leiba mafam amani hariba Molnoi Kuki khul asida punna yum kunrom khaktamak lei hariba yum sing adugi manungda yum 12 di tangkhul naga militant singni jingnaba sing aduna tumna mai thadok pikre adum oinamak militant sing aduna khul sing adu attack tawba horakpada khunja sing adu mafam adudagi chen khibana kana amatadi asok apan yaukhide hari tangkhul naga militant singna khul asibu tumna mai tharamliba thodok adu kohargi maikeidagi akan mamongda yaningdaba phungdoktuna Molnoi khul yauna manak nakpada leiriba Kuki khul sing asida leiriba misam miam asoi angam thoktanaba amasung asigumba thodok asi amuk anna thoktanaba jaga sing asida ahenba Central Security Forcing deploy tawgudabani thodok asigi matangda akaknaba matamgi manungda investigation chathaduna mara leiba miyoi sing adu masak khangdoktuna logi thongda matik chaba chairak pigedabani phongdorakli organization asina makhatana thodok aduda awaba taraba singda Kudaki oina relief rehabilitation amasung compensation pigedabani loinana permanent security structure linkatgadabani khudong thiningai oiraba border village asida dedicated outpost ama hangdokgadabani su hari Ngarang ayupung tararom taba matamda Kangpokpi district ki manung chanba Imphal Tamenglong lambi gi Kotlen amasung Kojim ani gi marakda Kuki civilian sing tongduna lakhiba gari anida ambush chathaduna misimina amasung asok apan nangan khibagi thodok adu ZUF ka karigumba hiram amatada mari leinade haina loop asigi Ministry of Information and Publicity na thadokpa cherol amana phongdorakli cherol asigi matung inna Kuki inpi Manipurna social media yauna miyoi kangbu amana ngasigi ambush adu ZUF na chathaba oigani haina maral kaya sirakliba adu yumpham yaudaba wafamni thodok adu loop asiga karigumba hiram amatada mari leinade hairiba paw adu yumpham yaudaba amasung pumlal lalaba amani attack asigi matangda loop asina khangba natraga mari leinabagi wafam amata yaude maram aduna civil society organization sing amasung media platform singna chummi lali khangdaba information sing natraga thodok adugi maramda chapchana thijinba tawdana miyamda lana sandokpiganu asigumba aranba information sing asina hanadagi hona sensitive oina leiriba phibam asida hena pamdaba thodok sing thoknabagi achoba maram ama oirakani haina phongdorakli panba yabadi social media da thakanarakpa warol singda ngarangi thodok adu ZUF kasom fraction amasung VBIG gi kangbuna chathagibani haina maral sirakhibani
Ngayang ayupung tara rom taba matamda Kangpokpi district manung chanba Kot Jim amasung Kotland anigi marakta Churachandpurda Lainingi oiba thorom ama yauraga halakiba Thado Baptist Association ki church ki leader singda khulai paiba singna ambush tokduna mioi mari hatkiba aduga marina sogan kibagi thodo adu UNC na akan mamongda condemn torakli UNC na thadorokpa cherol asina makata na hai laibak thiba thodo aduda laikhidraba singi imung manungki awabada saruk yari ambush ki thong adu chathakraba matung ikan kanadana Lailon Vaifei Kuki Village na Konsa Khul Khulda Leiba Naga Kun Hostage oina phajin khibagi thong adu UNC na yabak ngamloi Naga Kunja Kun adubu hostage oina phajin khibagi thong adu karigumba mong amatada yaba ngamloi thong asi civilized society asigi leiriba norms asi khongauna bani thong asina community ani ki marakta hena ungana bagi phibam ama thogalakpa yai maram aduna thodok asida chenari ba singna hostage oina phajin khraba mioi singi punsi amasung dignity adubu ikai khumnaba utuna condition amata yaudana thadoknaba appeal tawri loinana hingsa Togdoksing asigi mayokda community kudikmaki church ki leader sing amasung community leader singna lepmin nanaba amadi lamdamasida communal harmony amasung nungsi chanaba pibam puraknaba punna honaminanabagi appeal tawrakli Kumbi Police Station ke manung chanba wangu chandangkhong mayai lekai degi oinam pisak masagi chahi yangkai manga suraba mioi ama ithai village ki kha thangba Manipur turel gi masa ama oiriba wangu chandangkhong turel da irujaba kumtha khibadagi thiba khangdana leirakhibadu ngarang ayu pung 8 rom taba aduwaida Manipur gi maming leiraba isingi maiba haina khangnaba asatula tampak mayumna lokhatpa ngamkhre Ngarang numidang athengbada SDRF amasung ising gi maiba asatulha tampak mayum laktuna numidangda iruptuna mioi adu thibagi thabak chathakibani numidang pung 10 makhai rom taba phawba mafam khangdana leiriba oinam pisagi hakchang adu leiramba yai haina singnaba mafam kudingmakta thiba humbagi thabak chathaki maduda SDRF ki kangbu singsu motor boat sizinaduna thiba humbagi thabak chathajarabasu thiba phangkhide aduga ngarang ayuk anganbada isingi maiba iruptuna thibada Hakchang oina phangbangam kibani Northeastern State singda maru oina Manipur da illegal immigrant singna thogaliba tangdu leitadaba amadi irang asi kupna yenglaba matung Supreme Court of India na India da narol da nadraga ain kaina changsillagliba illegal migrant sing lebak asida phangpham thokpa hak amata leite haina Supreme Court na phongdokre Apex Court asigi lising ani manga da takhiba judgment amabu observe tawraduna Assam da su Bangladesh tagi changsillakiba influx singna state adu da chauna internet disturbance thokanba laikre case asigi mapung oiba hearing di ain kaina changsillakiba Rohingya migrant mangabu Indian security na pharaba matungda thiba khangdana leire haibagi Harvest Corps asigi khanaba matamda Supreme Court ki Solicitor General Tushar Mahetana Chief Justice Surya Khan amasung Justice Jaimala Babchi gi bench da akan mamongda ayatpa pikhibaga loinana nakal animakta yamna kanna yanaba thoki adubu case asigi hearing chathaba matamda tharakliba Harvest Corps asi humanitarian ground da khanaba natana amadi ain kaina India da changsillakiba asina maram oiraga immigrant singda matam kharagi oina chana thaknaba phirol amadi leifam pibadi yai hairiba humanitarian law asi malem pumbadasu chanaduna lakli India da su chanari masigi mathakta asengba illegal migrant sing asi custody da ot naiba tawbadi yade court asigi makha taba observation da Myanmar romdagi ain kaina changsillagliba Rohingya refugee sing asi hojikti West Bengal amadi Assam da akanba chaitheng ama piduna lakle lisingani manga da Supreme Court na takiba judgment adugi matung inna matam aduda Bangladesh amadi Myanmar dagi ain kaina India romda maru oina Assam da changsillakiba Rohingya refugee sing asi state aduda external aggression thokhalabasu India gi oinadi madu internal disturbance ni haina lawduna matam adugi union government na Assam state asibu internal disturbance thokandanabagi Indian Constitution ki article 355 chanahanduna matam adugi aruba problem sing loisinaba honaki Lamkholan Kipgen Special Pokso Court Senapati District na chahi 8 ta ngairibi machanupi bu ijat manghan khibagi maralda Senapati District ki Mau Police Station na konba Kalinamai khundagi ke basis koba mioi ama Protection of Children from Sexual Offences Act lisingani taranithoi gi section taruki makhada maral leire haikibaga loinana court asina nupa asibu mapunchi chupa jail da thabak subagi dandi pikre Special Judge Lamkholan Kipgena ngarang takiba order amagi matung ina maral leire hairiba
K. Basil asi Child Line Senapati na mahaki matakta thodok asiga mari leinana wakat ama lakhibaga loinana Mau Police na lisingani kunithoi Mars tara tarukta pharaba matungda mahaki matakta Pokso Act lisingani taranithoi section taruk panduna investigation chatharaba matung court asida charge sheet asi chahi asigi February 15 da pikalaki aduga court asina tha asigi tareta accused asigi conviction lauthoklaba matungda ngarang mahaki sentence hearing adu lauthokibani court asina takhiba order asigi matung inna accused K. Basil bu file oina lupa lising kun thigadabani haibaga loinana Pokso Act ki provision makada victim singda pinaba compensation amasung section 35A 357A of the Code of Criminal Procedure gi matung inna emotional amasung psychological impact nanglaba victim singda piba compensation oina state lengangna victim asida lupa lakh teret pigadabani haiba order asida palli smart prepaid panba consumer singda kanaba pibada natana MSPDCL gi maikaidagi su mai mangba amadi lana sizinabasing laina khangdokpa ngamlagani haina Manipur State Power Distribution Company Limited ki maikaidagi phongdorakli ngarang Imphal gi New Directorate Building da laiba Manipur State Power Distribution Company Limited ki office da pangthokpa paugi mifam amada MSPDCL gi commercial gi general manager Chandramani Mangsa tabamna makhatan hai yumthong khudingda smart prepaid meter panbada natana transformer khudingmakta DT meter pangani smart prepaid meter panbana mai hena chai haiba laite karigumba mai ka hena chai haibagi wakat lairabadi MSPDCL gi official sing yauna smart prepaid meter check tawduna yengsingani miyamna chamamnaba laiba amadi khudong chadaba mayoknarabadi toll free number 03581912 da call tawraktuna MSPDCL gi maikaidagi khangalakli mauna makatana hai smart prepaid meter electoral singi installation singi thabak asi Ministry of Power na lisingani kunmathoi da thokiba order amagi matung inna chatharakpani smart meter panbana consumer amadi MSPDCL da kanaba kaya piri consumer amadi MSPDCL na mobile application natraga web portal gi meter installation sing information khudingmak khangba ngamlagani masina chapchana sizinakhiba energy gi accountability amadi energy mangba amadi huranba laina khangba ngamlagani makha tarakpa pawda security force na lamda masigi tungan ba mafam singda chathakhiba search operation da khulai ke merum phagatpa ngamkhre Manipur police ki paw asina makha tana phongdokpada Bisnupur district ki Keibul Lamjau police station ki manung chanba Langsoi area da chathakhiba search operation da khulai kayamrum phangba ngamkhi khulai sing adudi ball action rifle ani countrymet 9mm ki pistol ama 2 inch rifle ama rocket mortar ama kg mari lumba IED ani HE-36 hand grenade mari Chinese hand grenade ama tungan ba nongoi maru kunthra helmet taruk VP jacket taruk VP plate taruk tungan ba nongmai gi magazine ahum pompi mortar shell ama taranithoi bore ammunition ama charger loinana bifeng handset manga telescope sight ama Gallenstein stick manga parabomb ama detonator ama 2 inch mortar shell ani 51mm mortar shell ama tube launcher round manga tube ringa loinana tube launcher ahum signal cartridge ani ni hairgli ngarang ayu pung 10 rom taba matamda Kangpokpi district ke manung chana laiba Kojim amadi Kotlen ge marakta thadau community gi mioi ahum masak khangdaba mioi singna ambush toroktuna hatkiba thodok asibu yaningdaba phongdoktuna Manipur Federal Organization na awaba phongdorakpaga loinana private vehicle tonglaga lakpa mioi maribu ambush tawduna hatkiba thodok asibu MFO na taraina lawde yamna nungaitaba thodok asina Manipur miyambu hena akiba pokhalle MFO gi General Secretary Adil Khan na thadorokpa cherol asina hai Manipur da State Enforcement Anoba Masing Kaya ama Anoba Oina Tharakhiba Lairabasu Asigumba Mihat Mipungi Talduk Singasi Lefanbak Ngamdribasi Micham Miyamda Taraina Lobo Chumloi Security Forcing Asuk Yamna Laingaida Crime Toba Singna Ayuki Matamda Ambush Tawduna Amadi Ambush Tawramlaga Maning Tamna Nanthokpa Ngamliba Asina Takpadi Makhoi Sing Asibu Maning Makha Tamna Thadokle Haibani Masi Manipur Miyamgi Wahang ama Oire Hainasu Phongdokle
Central Forest Division na changsilakiba Wildlife Conservation Enforcing manung channa ngarang rescue toraba lin manga Langol Reserve Forest area da tekta kaidana thadokre ngarang Langol Reserve Forest area da chathakiba operation adu Bikram Suresh Nadhega loinana Range Forest Officer Yumnam Kirzit Forest की स्टाफ सिंह डिपार्टमेंट ऑफ जूलॉजी मणिपुर यूनिवर्सिटी के रिसर्च स्कॉलर सिंह सरुक याखी ऑपरेशन अदुदा रेस्क्यू तौरबा लिन मंगा अदुदी वर्ल्ड हैबिटेट कॉपर हाइडेट क्रिनिकेट स्टेक अमा मोनोक्लेट कोब्रा अहुम अमसुंग इंडो चाइनीज रेड स्नेक अमा टेक्ट कायदना थादोखिबा लिनसिंग अदु मतम खरगी ममांगदा मियोय खरना इम्फाल वेस्ट अमसुंग इम्फाल ईस्ट की मफम सिंगदगी फारखिबनी हाइरी चुराचानपुरदगी कांगपोकपी फावना चटपा लंबीदा सखंगदबा खुलाई पाइबसिंगना एम्बुश तौदुना चर्च की लीडर अहुम हाटखरबा तुंगदा सोकलबा नाथोक हौरबा कुकी अहुम असम राइफल्स की कांगबु अमना पुरकलगा लांगोलदा लैबा सिजा हॉस्पिटल दा लायेंगले हॉस्पिटल असिदा लायेंगदुना लैरिबा कुकी अहुम अदुदी थांगतिनलेन सही 59 गौनांग सही 13 अमसुंग हाउपू सही 50 मखोय कांगपोकपी डिस्ट्रिक्ट तगिनी हॉस्पिटल की पाव मतुंग इन्ना मखोय अहुमक थोइदोंना कुदोंग थिनिंगाई ओइद्रे सिजा हॉस्पिटल दा लायेंगदुना लरिबा कुकी मिचम अहुम अदुगी फिबम ngarang nungtil chief minister Yumnam Khemchan deputy Chief Minister Losi Dikho Home Minister Govindas Konthok Jamna Luchingba team amana chatuna hakthengnana yengsinkre tungda Deputy Chief Minister Losi Dikho na pawmi singda hai misam miyam hatpa thodok adu yamna sathina condemn tawi makoi gi mathakta kari thabak lokhakadage haibana chingba Chief Minister ga tanaraga lepkani amadi makoida pigidaba mating sing kona lauthokani haiki कांगपोकपी डिस्ट्रिक्ट कुकी खरा हाटखिबा अमसुंग खरना सोगनखिबगी थौदोक कुकी नार्को टेरोरिस्ट अमसुंग मखोइगा चटमिनरिबसिंगना अतमनना अरामबाई तेंगोलगा मरी लैनाहन्नबा थौरांग लौखलक्लिबसी असुंबा थौंग नते खुदम चांगदम अमता यावदना अरामबाई तेंगोलदा मराल सिजिनबा होनरकपनी हाइना अरामबाई तेंगोल CHQ की कंट्रोल रूम ऑपरेटर खाब मंगांगना थादोरकपा चेरोल अमना फोंदोरकली चेरोल असिना मकाताना हाइ थौदोक थोकलिबा मफम अदु सिक्योरिटी का अकनबा सेक्शन थौरांग लौखतुना मैतै अमता चंगहंदना लैरखिबा मफम अमनी असिगुंबा तानफम असिदा अरामबाई तेंगोल पक्सिलकनबा होनरकपसी युमफम सुंगयाव यावदबनी अमसुंग पॉलिटिकल की इथिल चंगबनी हाइना लवी मिचम मियाबु चममनबा पोखनबगी पांदमदा असिगुंबा सेमजन साजनबा मराल चेरकबगी थौंग असि ममांगदसु चथरकपा लैखरे अरानबा पाव संदोक्तुना संदोक्लिबा सिंगना अरामबाई तेंगोल की मिंगचत थिननबा होननबा तौबसिंग खुदकता लेपकदबनी ओइदबा ngang अमसुंग नंपाक तौबा हाइबसी कुकी नार्को टेरोरिस्ट सिंगी लू तोंगदा यरकलबगुम तौरे मसागी खुदोंचाबा खरा फंगनबगिदमक अरानबा वाफम संदोक्तुना वाथोक असि मखा सांगथहनबा होनरे हाइनसु फोंदोरकले मे 15 चीफ मिनिस्टर युमनाम खेमचान कुकी जोगी लमदा चंगलकनबा थौरांग तौरिबसी खुदकता लेपकदबनी हाइना कुकी लिबरेशन आर्मी लेटखुलुन के LAL की इंफॉर्मेशन एंड पब्लिसिटी डिपार्टमेंट थादोकबा चेरोल अमना वार्निंग तौरकली चेरोल असिना मखातान हाइ कुमजा लिसिंगनी कुलुमदोगी मे ओमद थोकिबा थौदो अदुगी मतुंग तारकपदा मैतै अमसुंग कुकी जो फुरुकी मियोइसिंग तोखाइना लैनरकली चीफ मिनिस्टर ना बफर जोन लांथोकलगा कुकी जोगी लमदा चंगलकपा हाइबसी ममांगदा यानेखिबा वाफम इकाई खुमनदबगी थोंग अमनी बफर जोन लालगा चंगलकपा तारबदी कुकी जो फुरुकी मियोइसिंगदा काइहौबनी हाइना लौफम थोई चीफ मिनिस्टर की खोंगचत असी कुकी जो पुमनमगना अंगंबा थाकता थिंगनबा होनगदबनी करिगुंबा महांगना वाफम असी थौचाददुना कुकी जोगी लमदा चंगलकपा थोरकलबदी थोकनिंगदबा थौदोक पुमनमकी टेकचाक सेंटर अमदी मणिपुर लेंगांग लौगदबनी पॉलिटिकल की वारोसिन अमा पुरक्त्रिबा फावबदी मैतै अमता कुकी जोगी लमदा चंगलकपा यारोय TVK की लुचिंगबसु ओइरिबा तमिलनाडु की चीफ मिनिस्टर C जोसेफ विजय थाजबगी बोट लौनबदा माइ पाखरे स्टेट लेजिस्लेटिव असेंबली दा पांथोखिबा पांगल चायेंगदा विजयना अपुनबा बोट चनी 130 की मनुंगदा 194 फंगदुना माइ पाखिबनी MLA 19 TVK की मायोक्ता बोट पीखिबगा लोइनना MLA मंगाना बोट थाददबा याउखिदे DMK की ओइनसु MLA सिंह हाउस तगी मपान थोकी रिपोर्ट अमगी मतुंग इन्ना AIADMK की MLA 15 विजय की TVK सौगतुना बोट पीखी हारी AIADMK की MLA खरा विजयदा सौगलखिबा मरमना MLA खरदी पार्टी की
fifth ngang na chatkidre haiba mayek sengna khangba ngamle Congress CPI CPIM amasung BCK na mapung phana sagolakpadagi TVK na mathok taba MLA masingdagi yamna henna phangba ngamki MLA ani leiba IUML su TVK lengakta mapung phana sagolakhi US amasung Israel na Iralda landakhibaga maram oiraga malemgi mafam kayambada khudong chadaba kaya mayoknaringe gi chairakta President Donald Trump na China da chattuna Chinese President Xi Jinping ga unakre malemda khwaidagi inakunba lebak anigi lusingbasing unaduna global oil market amasung lalol itiki matangda kupna khanat nainagani haina report amana phongdokli ngarangdagi hauraga metra manga fawba numit humnigi oiba Trump ki Chinese ki Khongsat asi yamna maru oina launari matam amada yengthinaramba lebak anigi lucingbasing unaduna hiram kayada afaba mari thamnabagi thorang lokhatlakliba asina malemgi geopolitical situation da ahongba ama laklaba yai thajanari kumjali singani kunmanga gi October thada South Korea gi Busan da pangthokpa Asia Pacific Economic Cooperation Summit da unakiba adugi matung tarakpada Trump amadi Jinping haktengrana unaduna wari sanaba andaki asina ahanbane Trump ki khongsat aduda Elon Musk Tim Cook amasung Collie Ott Bergna singba US ki makok thongba sing yauki Lakadariba me kunmapan phawbugi manungda Bank of India Kwakta branch mafam chaba building amada hangnaba thabak lokhat pidrabadi me kunmapaldagi tidim lambi matam kaktana ban tawba yauna makhal makha kayagi khongjang changsilagani maduda tholakpa afafatagi daita pumnamak Bank of India gi mari lainaba authority na pujagadabani haina Bank Demand Committee Kwakta amadi Kwakta gi CSO manga Ampia Ekibo Ekot Jamiat Ulama Bisnupur District Anjuman Isla-i Masrana punna kuchamnaraga Kwakta bazar da pangthokpa pawgi mifam amada Bank Demand Committee Kwakta gi convener Aribam Jaudin na phongdokhibani mahana makhata na hai Kwakta da Bank of India gi branch ama hanglagani haina mari lenaba bank ki authority na Kwakta bazar area da leiba matik chaba building mapu singna BOI gi branch ama hangnaba renta pitharaknaba tender process tawringai cherakta ikhang khangudana BOI Kwakta branch Moirang Municipal Council Ward number 11 Okchungbung da thamnaba honarambagi thawangbu Kwakta gi CSO sing amadi miyamna yaningdaba kholaw lawbaga loinana mari leinaba authority Manipur gi Chief Minister MLA Moirang AC Manipur Development Chief Secretary DC Bisnupur RBI gi Regional Director amadi BOI gi Zonal Director Guwahati da BOI Kwakta branch Moirang da pukiba yaroi Kwakta da adumak thamgadabani natrabadi Kwakta miyamna makhal makha kaya gi khongjang changsingani haina ultimatum ama mietrama thoida pisinkraba matung haukiba ningthokaba numita CSO manga gi kangbu asiga Special Secretary Finance cum Director Ahantem Subhas AAS Institutional Finance Government of Manipur ga unakhibani Makha tarakpa aroiba pawda editor kalamdagi machang oiba paw lokhatchari Churachandpur da CM soidana chatlaba yari kumja lisingani kulumdoi gi me ahumdagi thorakliba irang asida hana leiramba N Birena lucingba lengak thupchillaga lamdam asida sahi ama faning chitta PR salaiduna leiraklaba matung sahi asigi February marida singjamai AC gi MLA Yumnam Khemchanbu center na state asigi chief minister oina wasak lohanki Yumnam Khemchan na hek chief minister oibaga tronglawbida kuki narco terrorist singna bom kapsinduna imungda tumduna leijaba pikliba angang ani bom machena panbadagi siraga mamabuna sokhangiba tawdok laikre April 19 dana TM Kasomda kuki singna nomai kapsilaktuna naga ani hatkibagi tawdok laiki hena ngaklibadi PR leiringai manungdana kuki singna nomai kapa lepkhre haiduna lamdam asida shanti lakle haiduna kumhai harau kungna Kuina thingduna leiruraba isai nongmai amadi lilana singba mafam kayada tawba haunaramlabani adubu ikhang khangudana PR lauthoklaga miyamgi mihutna semba lengak ama hek lakpaga kuki singna nongmai kapa amuk horaktuna hena irang makha chatharakli irang asigi waroisin puraknaba amadi shanti laknabagi pandamda anoba lengak asigi chief minister Yumnam Khemchana chingi district
ki khongchatsing aduda kuki phuruki micham prajasing amadi naga phuruki micham prajasinga hakthengna wari watai saduna thokliba irang asi loisinna bakanna honaki hojik mahakna more amadi churachandpur chatnabagi mahaki pandam leiri akun bagi mahakna chatkani haina thaurang tawribasi irang asi horopham oiriba churachandpurda tha asigi taramanga da chatkani haina thaurang tawre tabada Kuki National Organization KNO amasung ZRO na boycott tawgani haina chirol thoraktuna CM laktanaba section warol amasu tharakli state asigi chief minister amana mahaki state asigi mafamda chatpada athingba pirakpa haibasi makhoigi makhada lengak asi leigadaba nate CM gi wakhal mapung phana pangthoktuna churachandpur amadi more chatuna kuki khunja singbu jian tahanba haibasi lengak asigi thodangni hainingi